ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯅꯩ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕꯗꯒꯤ ꯐꯪꯗꯅ ꯂꯩꯔꯛꯈꯤꯕ ꯗꯥꯔꯥ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 13:07 ꯇꯥꯔꯛꯄꯗ ꯐꯪꯂꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯉꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯕꯒ ꯃꯥꯟꯅꯔꯕ ꯃꯩꯇꯩꯁꯤꯡ ꯀꯨꯝꯁꯤꯡ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯏꯔꯥꯡ ꯑꯁꯤ ꯉꯁꯤꯗꯤ ꯊꯥ 9 ꯃꯄꯨꯡ ꯐꯥꯔꯦ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡ ꯃꯤꯖꯣ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯤꯑꯣꯏ 140ꯔꯣꯝꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ ꯃꯤꯑꯣꯏ 22ꯅ ꯊꯤꯕ ꯈꯪꯈꯤꯗꯕꯒ ꯂꯣꯏꯅꯅ ꯍꯤꯡꯂꯝꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 60,000 ꯍꯦꯟꯕꯅ ꯃꯔꯝꯗ ꯂꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤ ꯂꯥꯜ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒꯤ ꯃꯈꯥꯗ ꯃꯩꯇꯩꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅꯁꯨ ꯈꯪꯂꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯇꯧꯔꯛꯄꯒꯤ ꯃꯃꯤ ꯏꯇꯥ ꯇꯥꯗꯦ सिफाई खरा थाजिल्लगा थंबा असि नतना उंखटनरिबा फुरुप अनिगी मरक्ता ताइसिनबा याबा थबक थाउसल पैखटपा उद्रि मसिना मरम ओइरगा था 9 हेलक्लबा ngasi फावबदा इंगथाबा लेत्रि लाल असि मैतै सिंगना हौबा नत्ते हाइबा खंगलबसु सिक्युरिटी फोर्स सिंगना मैतै सिंगदा येंगदुना लैबगुम तौरि एक्शन तौरखिबा कुकी सिंगदि ट्राइबल नि हाइना अदुमक येंगदुना लैबगुम तौरि लालबसु ट्राइबल नि हाइदुना ngakpibagi wakal aduda अदुमक लैबगुम तौरि Constitution gi ngaklau phangduna leiraba Manipur gi kuki sin furup sing ngasisu lal asida atong bada leptuna leiri victim card paiduna malem gi miyamda masing yamba Hindu maitai singna otpi naibire haina utnana ba honari malem gi miyam mamangdana aswan bani masing yamda tribal ni haina utnana ba honari aduga Manipur dana afaba makal gi bomb nongmai paiduna maitai singna onsin duna landari Nupi angang ahal khaidana khulai paidaba mioi kya hatpigi thabak sathari malem gi miyam mangdana aswan basaduna minungsi amadi mateng phangna bohona busu leptri ningthina plan tawraba thausilama gi makhada samjaraba maitai misam singgi khungang singda landa duna makhogi pandam phangna bonari aduga maitai singbu buffer zone thamjinduna natraga semjinduna hendo handana thamli maitai singdi majority ne aduga general caste leiba furup anigi marakta kuki sing maru oina khulai paibising suspension of operation gi mingda maning tamna thadoktuna thamli nongmai bom kapsinba matamda tampa ki khungang singda kapsilakri phiba masinadi kuki singi lal ngak thukna bohonariba maitai sing makhong mokut punsinduna thambibaga manare haibiyai makhong mokut punsinbiraba amana karamna lanphamna mai pak pangamgani haibisidi ohang oina leiragani kayam kuina buffer zone gi manungda khudum singduna lekhigani karamba matamda maning tamna malem gi miyam gi mamangda lepkhat pangamgani karamba matamda kuki singi lal loigani kanana lal khambigani makhong mukut punsilaba furup ki wokat kanana tabigani ohang singa sigi pakum kanana pigani amaromdana kaikhraba IF transport aircraft ki matik akai sing Bay of Bengal gi laikha lairamba thengnakre Sainipan gi mamang mi mapan tongkiba Indian Air Force ki AN-32 transport aircraft ki atik akai sing Bay of Bengal gi meter lising ahum gi samri luba samudra laikhada saithokna taduna leiramba thengnarakre haina Defense Ministry na ngasi phongdokre IAF ki aircraft adu hokiba kumsing English ngani ga taraga taruki July 19 da Senai digi port bearer tamna pai khibagi lambida Bay of Bengal da angak pamongda tasin khibadigi thiba khangdana leirakhibani Plane adugi atik akai sing amadi madura tongkhiba mioi kunga mapani hakchang thibigi thabak akan mamongda nimit kiyani rom sathakibani pak sana thi humbigi thabak satharabasu aircraft adugi atik akai amat thiba phangkidabani aircraft aduda tongkhiba mioi singsu amata phangmangam khidi handak the Ministry of Art Sciences ki makhada lairiba National Institute of Ocean Technology na autonomous underwater vehicle ama sijanaduna aruba samudra gi laikhada exploration tharubada plane adugi ate akai sing samudra gi yamna aruba mafam aduda taduna leibu urakhibani haina Defense Ministry gi statement aduda phongdokhi search operation adu tuan ba payload kaya marum sijunatuna Bay of Bengal gi meter lising hom gi samri yawna luba mafamda satakhibani operation aduda sound navigation amasum engine yawba multi beam sonar synthetic aperture solar amasum high resolution
photograph na sing sisinaki thijinkiba adudagi phanglakhiba image sing adu analyze tawrubada kaikhraba plane amagi ati akai sing samudra makhagi leimai data aduna leibadu urakhibani hairiba Bay of Bengal gi mafam adu Chennai samudra khongbandagi nautical mile samaga 90 kilometer sahunga tara lapa mafamdani haiba khangmangamki samudra laikha taaduna leiriba polam sing adu kupna scrutiny tawbada sahi nipan gi mamangda kaiduna mangkhraba an 32 aircraft adugi masit makai sing oigani haibadu sapsana khangmangamki bani haidi Port Bear tamna sakhiba aircraft adu Bay of Bengal gi mathakta pairingai de khanghaudana radar screen gi mangki bani kumsing English ngani ga taraga taruki July kungani thoigi ayuk pung Nipanga makhai tabda plane adu Chennai gi Tambaram airport gi packet ki bani plane aduna air force personnel taraga ni thui puduna sakki makhoi singdugi army gi personnel sing navy amasum post guard ki personnel amamam aduga civilian na nipan tongki aduga lanmi sing adugi imung manung gi miyoi kharasu yakhi plane aduda crew member taruk su yawraga punna miyoi kun gi mapan tongki bani Chennai digi packet ki ba plane adu ayuk pung nipan ga minute nifu ga taruk fawda aroibu oina radio kan pirak lamki ayuk pung mapan ga minute taraga ni thoi fawba radar gi screen da uba phanglami matam du plane asina Chennai digi nongpok pangna nautical mile samaga yankhai gi mathoi lapna pairingai seraktani haidi plane adu na mafam khangdana mangkhiba tanja du Port Blair yogadaba kilometer lising amaga samri khakta ngairaba matam ayuki pung 12 ge minute nifu ga mang aduwaidani matam dura plane adu samudra imai digi foot lising kun ga humnoi wangna paikhiba matamni ground control ga plane adu ga contact mangkhiba matam duda plane adu kaya yamna wangna paidibagi haibadu khangmangamna khide mangkhraba plane adu thibigi thabakta P-81 surveillance aircraft Dornier kaya marum helicopter singamadi front line de ladiba warship kya sejinaduna Chennai gi nongpokta nautical mile sani phawgi manungda paksana satuna thibigi thabak satakibani kai khraba aircraft adu Soviet na saba military transport aircraft amani hairiba aircraft adu hokiba kumsing English ngamaga samapanga marfuga mari dagi Indian Air Force ta induct tawduna force asina sejinarakibani thau amuktang han khibana aircraft asina pung mari supna paiba ngami Indian Air Force ta AN-32 gi aircraft masing sama gi mayada haujik su lairi matam ga sunana Indian Air Force gi aircraft singa sidi upgrade tawba loinana haujik matam gi advance oiraba avionics se communication system landing edge amasung phibam hena fagat halaba sit sing hapsile haidena su pausta makhatana phongdorakli atop pawmadana Assam Rifles na Mizoram da crore humfuga ni palom gi drug fagat kre Haukiba numit nini asigi manungna Assam Rifles President Mizoram gi tuan maphamasida operation sathabada lupa crore humfuga nipan ga point nifuga mathoilong gi belu oigada heroin amasum methamphetamine tablet kaya marum fogat pangam khre haidi AR gi statement amagi matungina narcotics ki polam single loina na miyoi khra satok sin tawre habi gi akakna ba paw ma phangmadagi Assam Rifles ki troops singna kha thangba Mizoram gi Sihaya district manung sana laiba Balpui village thi humbi gi thabak sa thabda lupa crore 1.75 longi mamal oigedaba heroin gram sani ga kun ga manga recover tabangam khi thas ki tarar drak ki polam singadu miyoi ani dagi fogat pangam khi bani haidi amarom da haukiba sagol sunumita AR personnel singna satakiba atopo operation amada methamphetamine tablet packet kun recover takhi East Mizoram gi Samphai district manung sana Myanmar border ga tainaba Zokothar Melbook Road kilogram 22.2 arumba oiba tablet sing adu fogat pangam kibani tablet sing adu lupa crore 66.66 rongi oigani haidi drug sing adu ga loinana miyoi amasu fogat pangam ki lupa crore 68.41 gi consignment adu ga loinana phagalaba miyoi ahum adu State Excise and Narcotics Department na makhatana legal proceeding lokhona bigidama khushina khre haidi amaromdana Russia ki lan haurakpadagi khwaidagi sauna UK na Ukraine na $1 billion ahungi military tengbang piragani British ki Prime Minister Rishi Sunak na ngasi Ukraine ki kunung kipta lakpa khongsat amaga mari lainana laiba sida hauji Russia ga akan mamong da lanthing na riba si yenglaga Ukraine na masanga thoksana bigi amadi Russia ki mayukta sabsana khut hanba ngamna bigi damak ahenba military funding tengbang oina piragani haina masida Ukraine anawba military drone sing long range strike tawba ngamba surveillance sea drone sing lauksin ngamlagani haiba wapam phongdorakre
Russia na Ukraine akan melanda satharakiba matam adudagi hauna London asi Kiev ki amata ngairaba supporter ama oina thabak torakibani ngasi lakhiba khongchat aduda mahakna makhatana hai Britain na Kiev ki damak mathangi financial year makhoigi landagi khulai sing mating pangnabagi damak pound billion 2.5 dollar dana 3.19 billion oigadaba senpam mating panglagani senpam masi mawangi sahiga pana rubada pound million 200 hengatlabani haina phongtoki Britain gi maikadi gi phongdorak pada handak pigadoriba drone sing asi atopa leibak kayana Ukraine pikhiba drone sing adudagi khwaidigi hena sabu oiragani pigadoriba drone sing asi ayamana Britain da sabu oigani haiba wapam sunakna ngasi phongdoki Britain lengana thadorakpa siol amada hai leba asigi Ministry of Defense na international partners singa loinana Ukraine defense ki damang pigidaba drone sing masing sapsan hengar halagani Rishi Sunaki office gi thadorakpa siol amada hai United Kingdom amadi Ukraine leba anina puari oiba khuyek pina duna security cooperation amaga mating pangnaba masigi mathakta Europe ki lebak tare na amata oina Ukraine gi damang security assurance piba haiba wafam sing yanaki Britain na phongdok pada yana warol asida formal oina United Kingdom na makhata na Ukraine gi ngaksel gi lamda sabsaba thongdang loba masigi manungsana Ukraine gi damak intelligence sharing cyber security medicals and military training amasung defense industries cooperation singba piri yauri sunakna makhata na phongdokhibada English nganiga kunga mathuidagi Ukraine sabsaba leba asigi phidam amagi makhada masagi ningtamba democracy bunga tuna thambagi asetpa wakhalon sahi ani subna mapangal kalaba Russia ga lanthengna duna laklibani ngasi di ma na Ukraine gi laimai da paujal amaga loina lakli maduri UK na kaidonung da na thaiduna seloi United Kingdom na matam punamakta Ukraine gi damak lepkani Ukraine na khwaidagi waba matam da su Ukraine gi mahut awaba mayuknagani masigi matungda leba sigi yamna yaifaba matam adusu laklagani haibu wafam thamkhiyai khi amaromdana Myanmar gi Buddhist lamboiba sing lengak pariba junta gi misang da leiduna asoba khongsa sakre Myanmar haujuk junta lenga amadi pro democratic party oriba resistant force sing akan mamongda nakpak tana duna lansokna ringi serasida Myanmar da leiba Lamboiba lising kiana Central Myanmar junta gi military rule asiu sagotun asoba khongsat ama sakre Myanmar gi Buddhist lamboiba singa si hanadagi Myanmar military na salaiba dictator lenga asibu pamdaduna masigi mayokta leplamani komsing English nga maga samapan ga marfuga nipan Nobel Prize lokhiba Aung San Suu Kyi bu hen awangbu thakta thangatuna makhoigi khongjang sangsingki madugi matung English nga niga taret lamboiba lising kiana junta lenga ki mayokta asoba khongsa satuna military lenga sibu pamdabagi protest tokhi adubo haujuk phawba Saffron Revolution haina khangnaduna lakhibani aduma pa haujuk su Myanmar gi lamboiba kya anauba junta gi lenga sta leptana support tawba horakre masigi maru oiba maramdi haujuk paliba junta gi military lenga asin leba asida leidiba Buddhist lamboiba sing ani gi marakta hena phaba mari semgat padana tana lamboiba sing gi lusingba sing aduga jati gi oiba thabak thoram sing na mateng pangminaba makhoida masak naiba khudol pot sing pibadana tana makhoibu awangmu thakta thangatpe gi thabak thoram kaya military lenga asin leptana chatharakpadagini punama asigi mathakta haukiba sei khara sida leba asigi dama kathoklaba lamboiba singna Myanmar da leiba Muslim sing gi mayokta akanba hingsa gi thabak sing sathabada thauna phana saruk yakhiba English ngani ga taraga humda gi Myanmar gi thokiba Rayota Rohingya minority gi mayokta leba asigi lanmi sing amadi lamboiba sing attack sathaduna miyoi kun ga manga nongma khakta da khat kiba thawgo durigi junta lenga ka lamboiba sing asiga afaba mari thamba horakibani Anabu junta lenga asina makhoigi mayokta leiba lup khudingmak sathina namthabegi marakta lightning gi lusingba sing yaukidi matamadura susibu democratic power gi laukthokpada lamboiba sing saruk yakhidabani hainasu pausina makhatana su phongdorakli aduga haujukoinadi myam paus matang se lusinjarage masu myam pun anauba update ngaminase